पाउजेरी यंपम ओइबा मर ओइबा पाउ खरा अपडेट तौजरी नागा पेस तोलकी वारोइसिन क्रिसमस ममंगदा पुरक्लबा याई रियो इंडिया गवर्नमेंट अमदी एनएसएन आईएम अनी की मरकता सथाबा नागा पेस तोल मतम सांगना लेबलोरबा मतुंग अमुखंड मखा सथानबा लेपनाखिबा लोइनना सही असिगे क्रिसमस ममंगदा वारोइसिन अमा पुरक्लगनी हाइबा सब चाबा थाजबा लई आइना नागालैंड की चीफ मिनिस्टर नाइफियो रियोना फोंदोक्रे हिरमसिगा मरी लेना नाइफियो रियोना फोंदोकिबदा असम की चीफ मिनिस्टर अमदी महक मसामक सरुक यादुन अथुबा मतमदा इंडिया गवर्नमेंट अमदी एनएसएन आईएम की मिहुतसिंग यावबा मिफम अमा दिल्लीदा पांगथोक्तुना नागा की लैरिबे इशू सिंह की वारोइसिन पुरक्ननबा होनरगनी हाइके बनबा याबदी नागा पेस प्रोसेस असिबा माइ पाकना संगसिनबा ngamnarabagidamak yamna singthaningai oiba political development amu oina handakta नागालैंड की लैरिबा political party sing ponsinduna naifir yuna lusingba opposition leitaba government amu oina united democratic alliance UDA semna daba lepna kibane maka tarakpa atopa pau amadana bioi ani brown sugar 37.6 ka kona na fare Thabal district commando ki team yauna jut athletic development association yada amade irong mathak development committee ki thaumai sing ki apan team amana mioi asidagi yamlaba brown sugar fakat pangamle ana police ki fangpa pauna aire Pagalaba miyoy ani adudi MD Nahamu sahini fuga mathoy apokpa MD Kanten Irong kunau amadi MD Rajiv Khan apokpa MD Anjopali Irong isil mathaktagine Pawasin hai lilok nungay ningthi khongi mafam singda mai ka bachinjak sing pothok posin tawre haibigi thajaba yawa Pawa mafam gada ki Thawal district SP Jogesh Chandra Haubizam ki pine makhada yada amade IMDC ki thomi sing kaloina na commando ki apun batim amana lilong ningthi khongi lambida asado sing khamda check tawke Zegdauba tu sarakna nungtil pung amaga makhairum tabada masak khangdaba napa amali long nungai tamna chingnania yoba mawngda Garia masa amada lakpa oki aire timaduna mahakpo khamdana wangpang tawbada miyoi ado Irong khunawdagi MD Nahamu sahi nipuga mathoi churaba miyoi ni aibase khangba ngamke Makwa makhatana check dawbada light green masu ki polythene amada haptana puramba brown sugar fagat ki tungda mahakna haidorapadagi brown sugar singatu atopa miyoi amana mangonda pirambani aiba khangke Kodak tim maduna hariba miyo edu jom da sangsin mahak papa ka loina da wang pang tawda miyo edu irong isil matagdagi MD Rajiv Khan ka wa miyo amri aina saktak sake miyo ene maphak khibaga loina na makwai brown sugar kg 37.6 sim card jauna mobile handset ane angoba masung hikuk masuki daiwa scooty ama pagat pangamke pagalaba polam single loina na miyo eni edu makata na lakot pham thokpa legal action lakhana da balilong police da senakre aire Napising ki matak sa thapa miyot minay ki matang na nomagi oiba awareness mori da pang thokre. Violence against women and the role of one stop center ay vatim da nga si nomagi oiba. Awareness program ang one stop center tengnopal na sinto nga si more. Hay nomakong laikay da pang thokre. Nga sige awareness program adu da kanok pok apun ba napilu ki president. TIS ibihmal layma nopi konay saukot lamjeng log. More ki general secretary L. Tamem layma OSP Tenglopal ki Central Administrator oina tawpuriba L Rida Devi I Rasitumpi Councillor OSC amadi case worker OAC oina tawpuribi Lucy Aukip na sing ban dice ki member oike L Rida Devi na resource person oina roles and function of one stop center ki matang da wangangke makatarakpa atopa pau amadana khulai kaya marum guluina na miyoi manga pare Asam amadi Nagaland ani lonaba Karbi Anglong district ki mafumda khulai paiba miyoi khara sathok sasin tawre aibage pau phangwada gi haukiba October amadi Dimapur da base to manga suba Assam Rifles amadi Karbi Anglong district police ki combined team na thiba humbagi thabak sathabada Assam amadi Nagaland gi lonaba Naharazan da gypsy gari ama sek tawba gi thabak sathage Maduda gari atu da miyoi manga kalona na bakhoina purakpa AK-56 rifle ahom maru humbudra manga pistol ama maru nipana made Atai kulai kia recover tawre aire. Paraba miyo sing atu masak khangdok pangamle makoi sing atu di akhui kasong ngampoi wongrai ngam asang sithong amadi lanchungai kamai kawe. AICC ki Manipur in charge Bhakta Saran Das ngasi Imphal da thonglare. All India Congress Committee AICC ki Manipur in charge wariba hanagi Union Minister Bhakta Saran Das ngasi nungthel Imphal da thonglare. AICC ki lusingba asina Imphal International Airport da ngasi nungthel thonglaba matamda Amir Hussain, General Secretary MPCC, Fresiwajit Sharma, Secretary MPCC, Malayam Konba Salam, State Coordinator Social Science. Gunamani Chairman OBC Department Amadi Sevadal Volunteers in a Bhakta Sarandas da Lengyan P. Kudul Tawdun Arautayam Okre.
Bhagda Charandas ki Imphal Khongchadasi Mathang Sahi ki Angan Basarokta Pangthokadoriba Manipur Legislative Assembly election asigidamagta Congress na may pangnanaba policy program kaya kanadaba lakpani aire. Atopa pau amadana KYKL da yaurumbasing na Sorefa kauba jahulup semkre. Wesia amasung ningtamba Kanglaypak Manipur amagi saktam ngakna thambangam na nabagidam anauba jahulup asi thorakpani Sorefa. Para mamadi pomit jumna ikhwegi lihaw ka chana jaba jawul ihaw ama sahu fana sangsin jaba ngamna nabagidamag. KYKL da yaurumbasing na Socialist Revolutionary Party Sorefa Kanglaypak kauba anauba jahulup assembly ana KYKL gi hanagi vice chairman. Amasung Sorefa Kanglaypak ki interim Sandan Committee ki convener toisam iwo sabun thator pa cherola man aire. Cherola sinahai chapchaba revolutionary doctrine ama jawdana jawul ama manglom da sangsin ba oithok tre ibc aikoi thajai. Aikoi na khalli madudi aikoi jawul iho asi kanglei Manipuri nationalism da jumpham oiraga haurakpane. Masigi sahu asi mapanggal kalli sahu phai aduba khunai amma lebak amaning tamba porakpa ibc lebak nuksiba khatna yarakte. Asumba system ama ki makha da jawul iho asi sangsin menalba sangi scientific oiba political thought jawdana di ekoi jawul asi manglom da changsin bangam loi Kanglaypak Manipur gi lehaw ga chana param amadi pomit chumna jawul ihaw asi manglom da changsin basange Marxism Leninism Maoism gi wakalon da jumpam warga sahi lising kaya punna hingmina tuna lakliba Kanglai Manipuri prup sing gi saktam ngaksna ekoi gi jawul ihaw asi manglom da changsin khadobani aiba atu kauthoki bagum tawram le Selamadi kulai ki panggil na sumba jawul ki wakalon bamatam khara ki wana nam thabadi ngam lam bajai adobo maduli sangsin na sangsin lakli ba jawul liklam amada sangsin jagi khalli ba jawul oising dadi jawul ki logic khang dabo oina urakte hauji warakli ba jawul ki phibam jawul ki achumba liklam pi ba ngapakta ba takining hanaba phawal lokdun jawul lup thadok tan sena ki ba ki phibam lakli ba amade wesia manung daning tamba Kanglaypak Manipur ba gi saktam ngak na thamjaba ngam na ba gi damak anau ba jawul lup mamba sapong drabadi yararoi abasta chenna thazraka seropa tholakpane Ngasi su mapung kya do combing operation chathakre Bharat ki Vice President Venkaiah Naidu amadi BJP ki National President JP Natta amadi atai BJP ki lusing ba kaya Imphal da laka durbi asik mang oinana security section thorong lokot pa oina ngasi Imphal West ki tongan mafam de Imphal West District Police ki SP Dr. S. Sipom sa ki lusing makhada combing operation chathakre ngasi hupung tarum akai dagi dipan makai phawa singjamai police ki team amana konjang laikai area da combing operation chathaduna Yum marfu ka mga dasang duna miyo chama kuntra amam tawai na masa kang do pagi thabak chathake Madudo bail out miyo tarok so yauke hari pamata masih magto da lampian police station ki kangbu na takel koloni laygay da jum chama yang kaida operation chathaduna miyo chama nga amam tawai na masa kang do ke loinar bail out miyo tarok so verify tawba ki thabak chathake aire midai bo schedule tribe list chalan na pa prime minister da taksin ba haina warep lokre wal midai convention hojai general committee na sindana asang ki mangjin thaba Midai Civil Society Organization Jawa Miyam ki mipam ma hozai daliba AMSP Bhavan da pangtu tuna Schedule Tribe status pinaba gamari lainaba wafam kan tuna warip logre mifam da sar ya ki Midai Civil Society Organization ki meching nama khoige dimana sigi maru ebu khangbi tuna Manipur ki minister N Pirena musilak laba yellow missing by Indian Constitution ki Schedule Tribe list salana ba Indian laikata Kwa recommendation tawina na ba haji tuna taksili adom tawrabadi mitay miyam ke constitutional rights ato pangjaba ngamgani hirama sa gamari din na India ki Prime Minister Manipur ki Minister ato ka Assam ki Minister da memorandum piragani medina da United Manipur Association of Assam ki President Laichom Sarana hakibada Assam da liba mitay miyam na makoy ki demand ase komjali sing amaga sampan marfu drama nga dagi haukrabani maraga sida ngasi ahing dagi haugodur bapung kunmari ki Manipur ban mapung pana sakot kani ipsa Manipur ki apan bagi panggal sakal balai ke draba oza atuan apon mai misi ki matang Manipur lai ngat ulai parai tau duna matam lenar ba wanarak padage laibak mayam na penda tuna sangsalak ri khongjang singi manung da je esina kauriba ngasi ahing no yai dagi tang bari ki ahing no ngai pawo sathagador ba Manipur banasi je esina maka sathar ka da khongjang kudimok ta sagut kani han International Peace and Social Advancement efsage IPR Secretary TK mitai na fresh ta thador pacherola sina aire Jerol selahai misi asik matar Manipur lengan NSN ayam na hat pani ai bangam dadun sandan government ge biud na NSN ayam na hat pani ana na bitara gam doini ge matung da lauthokan bai base center gi jaka yeng tu na laingak salai bane aro bida content sing asik maru iba pau kara asik pau dam jari ba Manipur local news YouTube channel amade Facebook page asidagi yeng biri ba punama pathaga sari channel asan datum da kanara bade subscribe tawi reviews na subscribe tawi moloina like and share tawi sukawi punama pau amukana thak sari